Akisbani Imphal Nolini Devi na pau pajari ahanbada madu iba pau Manipur ki DGP Mukesh Singh na hairi anti-insurgency operation amasung aina amadi lebaki mayokda thabak tawbasing ki mathakta akanba mitleng changba amadi thabak kan khathanbagi tangai fataba lei Thawal jila ki hairok part 2 mayai lekai daki security force na khujukhulai kaya phakat pangamle amishung Pradhan Mantri Narendra Modi thaji ki tara mari dagi tara taruk phawba Slovak Republic de satuna lebak ani ki sakho thorang ki matangda wari sanagani Manipur ki Director General of Police Mukesh Singh hairi anti-insurgency operation paksana sathaba amadi anti-social anti-national oibasing ki mathakta action lokhatbagi thabak kan khathanbagi tangai phatabale wapam asi Imphal Jila ki police headquarters tangrang satuna jila asigi hojik leiriba santi raksa ki phibam amadi police na lawriba thodang singi matangta yengsiladuna DGP Mukesh na phongdokhibani Mahakna jila asigi makok thongba police officer singga unatuna wari sanaki amadi panduna leba case sing matam chana luisina ba hotna baga loinana investigation tawbada kanglon chumna asengba chumba puthokpa ngamnaba ahenba mitang changhaningbagi apamba chu phongdoklongki haidi Amarumda police na miyam ki thabak tawbada taxi khasi pukjel chengba amadi police ki sinpham ga mari leinaba niti niyam sing ngakna chatnaba su DGP Mukesh na jila asigi makok thongba police personnel singda khangan ki haidi Thawal jila ki hairok part 2 maya lekai dagi security force na khujukhulai kaya phagat pangamle police ki pawnhai khujukhulai sing adugi manungda magazine yawa .32 ki pistol ama SBBL ani tongan ba nongmai ki kapayari ba madu humputara mathoi tear smoke cell SR ani loop amagi logo sticker tarani thoi bulletproof plate taramari amadi jacket ama yauna camouflage ki firol sing yaudi Amarumda mafam kayada security force na thihumba amadi area domination lepalaitana sathari sing amadi tamda puna mafam samatara tarukta checkpoint sing hangduna ajadok sing check tawbagi thabak leptana sathari National Highway Kuntha Taret Imphal Jirpam lambida mal puba gari satu kuntaret security force na ngak senduna Imphal ye hollakre haidi Security force na aina thinkrba lu PLA gi active cadre ni haiba myo ani kujukulai ga konana phari haidi police ki pawn hai pharba myo ani adu kakjing jila takini makhoi ani tagi magazine yawa 9mm pistol ama tongan ba nongmei gi kapayari ba maru tarani pan 12 bore cartridge sama detonator mari improvised explosive device ki remote control ani amadi PLA gi banner ama phangki haidi Atopa thawdo amadana Bishnupur jila gi kokta khuman ward number 8 tagi hojikna Imphal jila gi manung chanba haingang police station na konba Mantri Pukri Friends Colony da leiba miyoi ama 9mm pistol amaga luinana security force na phari haidi Security force na Thawbal jila gi sanga Impham da leiba miyoi amatagi heroin powder ni chingnaba polom khara phari Police ki paugi matung ina jila asigi Thawbal police station na konba sanga Impham nungpho Mamang likai de leiba masagi yumdagi myo edu security force na phakibani maduda heroin powder hapchin ki haina chingnaba liter tara tare thenbagi mahi yawba jar ama phaki masigi sumathakta sel oina lupa listing kuntha tare chamnga Honda Activa 6G ama amadi atopa heroin powder gram tara humdoi rom su phaki haidi Amarumda Imphal jila ki manung chanba North AOC da Assam ki Tinsukia dagi miyoi ama WY tablet gram samli tarani thoiga konana phari haidi Thawbal District Horticulture Development Association wabagai tera urakna sinduna thangtagi matangda nomagi oba lecture cum demonstration program ama ngarang Kakching jila ki manung chanba wabagai tera urak high school da pangthokre Mapam aduda MB Kala Sangeet Sangam Vidyalaya wabagai tera urak na sinduna adang phamgi matangdasu lecture cum demonstration program amasu pangthoki haidi paugi marak thatna atenba break ama Kari nune kabar handu sar London jorok tu sar Kari apa katon? Sar na tengah ini kana nune nune kisigi sar hai risbo Sar hai benda tiga katon SIR hai Kari benda SIR Hoi SIR hai benda ne Special Intensive Revision hai ba Aduna kari hai riba Voter list lagi ne yaoi daba mi lok thokpa aduga yaoga daba mi buna hapchin ba Atai na kari Voter list ta eligible oi ba voter sing damak yawan na ba ECI na ne SIR chatha bane me kuntra dagi June kunipan fau bada
BLO sing na yungtong kuding chatuna enumeration form mention bagi khongchat aduda karigumba mention leba form adu submit ta hodraba draft voter list ne ming yaurak la ꯑꯗꯨꯗꯤ ꯂꯨꯔꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯗꯤ aduna akopa marol BLO dagi logadaba natragana 1950 da call tawgadaba Paujenjariba Chief Electoral Officer Manipur. Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patient singi damakta 3 molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamak Diamonds Project Department of Pathology RIMS tatanabiyo Tabiba Pawasi Akisbani Imphal Dakini प्रधानमंत्री नरेंद्र मोदी नुमित हुमनी की ओइबा खोंगचट हयंगदगी स्लोवाक रिपब्लिक द चटकनी खोंगचट असिदा लेबाक अनि की सखो थौरांग की मतंगदा श्री मोदी अमदी स्लोवाक रिपब्लिक की प्रधानमंत्री फिको अनिना सखो थौरांग की मतंगदा वरी सानगनी श्री मोदी न राष्ट्रपति पेलेग्रिनी गसु उनदुना वरी सानगनी हाइरी माकी खोंगचट असिना भारतना यूरोपियन यूनियन दे यावरिबा लेबाक सिंगल लेनरिबा मरी हेना फगलकनी हाइबगी थाजबा लई Headquarters Integrated Defense Staff na Center for Joint Warfare Studies ka khusam natuna pangthokpa numit nini ki oiba seminar ngarang New Delhi da loisinkhre ngaksel ki mari leina ba problem sing puthok na bohona bada hena khumang chawsil hanaba ki wakhalonda seminar adu pangthokibani ngaksel mantralay gi matung ina seminar adu da startup amadi MSME punna chamayangkhai saruk yakhi Masiki sumathakta defense industries ki stakeholders sing amadi sentang pithagadaba company singi mihut chingchu saruk yakhi Meghalaya Sarkar na thaubu oiduna thasi ki tara manga amasung tara tarukta North East India Infrastructure Summit lising adi kuntaruk pangthoklagani mifam asigi mapung oiba pantamdi awang nungpoki raja nipan makka kendragi mantralay nipan ki mihutchinga puna unahanbani Kendra Road Transport amasung Highways Mantri Nitin Gadkari na Shillong ki mokwa siangda leba Lahiri Performing Center da biphamasi hudokani numit nini ki biphamasi da infrastructure da mapungoi ba mideng thamba awang nungpo Bharat ki khwadigi chawba mipham ama oigani haina asa tawnadi Mifam asida leba ki mafam pumnamakdagi mihut chanipan hena amasung sarkar ki makok thongba official udyogilu singpa sing investor sing infrastructure developer chahumrom saruk yarba yai haidi Mexico, Canada, amadi America na yumbu ojuna zathariba FIFA World Cup lisigani kutaruk haukiba ahing nongai matung pung tara nithoi makhaida Canada gi Toronto Stadium da sanakiba Group B gi match samada yumbu Canada amadi Bosnia and Herzegovina panjal amamam chanatuna amana amabu maithiba piba ngamna khidre Group D gi match samada hauji America amadi Paraguay America gi Sophie Stadium da sanadi Ngasi pungpa pauche singi maruiba pau singi dama hauji Kshetrimayum Premchand leide Premchand Thagachari Nolini Chaukhatpa haibasina Manipur da tanulita hannaba amadi insurgency loishinnabagi khwaidagi phaba khulai ni haina Mukhyamantri Premchand na phonokhiba wafam poknafamda ahanba headline tawduna phongli Pawasi People's Chronicle amadi Sangai Express ki edition animakta headline pituna phongmosu thengnare UNC na Chief Minister da Charter of Demand sing Pishin Kre KNP bu terrorist in lauto nemsa kibjen lauto haina UNC na thamkiba wafamasi huyen land pawgi ahan headline oide Pawasi Hills Hornbill Express ta Naga Taruki Mihat ki YLPB na ba UNC na Mukhyamantri da Charter of Demand Pishin Kre haina ahan headline piri Tamelong Times ki ahan headline asi Naga Taruk Fajanduna thamlaga hat khibagi thawongbu maitai amadi Nagagi apunba lof Native People's Committee Manipurna akan mamawongda yaningda phonokre haina headline piri Makhan Relief Camp ta tangjafam lawriba victim family gi awabada saruk yakre micham faraga hostage oina thamlamba matung hat pasi terrorism gi khwaidagi wangba thawongni haina MP Bimol na phonokhiba wafam sanalaiba ki ahan headline oiri Senmitlon fagat hannaba niti ayok na akanaba thudang lawbagi tangai federal lai haina Mukhyamantri Yumnam Premchand na phonokhiba wafam Manipur Mail gi ahan headline oiri
ब्लॉकेट तौखिबदगी पेट्रोल लीटर लुपा 200 LPG सिलेंडर लुपा 5,000 यौरे हाइना गानफ्यू मेलदा अहानब हेडलाइन पीरी RO दगी पेट्रोल अमसुंग डीजल पुलप लेशनबदा अथिंग थमलखरे हाइबा हेडलाइन असी संगाई एक्सप्रेस मणिपुरी एडिशन दा अनिसुब हेडलाइन ओइना फोंगबसु थेंगनरे नोलिनी थागतसरी प्रेमचांद अरुबेदा मरुइबा पाव अमुखना मणिपुर की DGP मुकेश सिंह हाइदी एंटी इंसर्जेशन ऑपरेशन अमसुंग आइन अमति लेबाकी मायोक्ता थबक तौबसिंगी मथक्ता अकनबा मिटेंग चंगबा अमदि थबक कनखटहनबगी तंगाई फतबा लई थौबाल जिला की हैरोक पार्ट 2 मयाई लिकाइदगी सिक्योरिटी फोर्स न खुजु खुलाई कया फागतबा ngamle अमसुंग प्रधानमंत्री नरेंद्र मोदी नुमित हुमनी की ओबा खोंगचत्ता हयेंगदगी स्लोवाक रिपब्लिक दा चटकनी पाउलोजरे।